Bank samnaraga salakpa matamda yamna nungaina amasung aina tawriba thabak sigi niyom yam chumna haiba tare lupa ambok senadana even paisa phawba senadana haiba tare ne ko point tugi matungda laiba potu phaw senadana koi yengba yar kadoine aduga sector gi knowledge si khangdaba su yarak tre hojikti because sida fraud ma amasu thoy even se online da sara thoglani adagi di thoglaga atoni ga dani ga torgaba sugumba se yam thoy hojik se aduna mobile du pairaga adagi Facebook tu yengaga adagi Instagram du yengaga site ma changdana khotana khutlengi badu madu chap manana somda su banking service sigi service ai isaga sagonaraga chatkadabne habisi hauji generation da yamna education pb ba yam darka tai samurau side sigi may lambi line sida density of banking service ki outlet haibatare sigumba branch si hanadagi masing adumak niyamna ui Imphal West ki oina unbank koi ki municipalities na kuanba jaga sing da unbank banking service ki branch laitaba mafam ani khantorak pada sigi samurau site si yauraga leibada responsibilities si Bank of India na responsibility lawre haraga ekoi masida hangdaba yade hebagi target tuma thamaga makoina push torokpani potsi aduga time to time akogi meeting district level gi meeting chathabada sumaina last meeting da date 27 da koi sangaba ngamani haina baina thamai yamna positive oiba podamani madugi outcome moina haiba tare moina hona jarakpa adagi di sigi site sida unbank adugumba municipal area amada koi banking sector ama branch ama leitaba yade haibagi pot ama khong thangjilakpasi masi yamna phaba khong thang ni haina I thamjage